ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯥꯒꯥ ꯃꯤꯁꯟ 6 ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯃꯤꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥ ꯄꯨꯟꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯑꯦꯛꯁꯟ ꯄꯨꯒꯗꯕꯅꯤ ꯑꯁꯥꯡ ꯀꯁꯥꯔ CM ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯁꯤꯡ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ NCERTꯒꯤ ꯂꯥꯏꯔꯤꯛꯇ ꯑꯅꯥꯟꯕ ꯀꯌꯥ ꯌꯥꯎꯔꯦ꯫ KSA ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯇꯨ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯍꯟꯅꯕ ꯀꯦꯁ ꯍꯤꯌꯔꯤꯡ ꯆꯠꯊꯈ꯭ꯔꯦ꯫ ꯁꯠꯗꯥꯎꯟ ꯃꯅꯨꯡꯗ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯀꯥꯡꯄꯣꯛꯄꯤꯗ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯃꯨꯊꯠꯀꯗꯕꯅꯤ꯫ ꯍꯦꯔꯤꯀꯣꯟ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯨꯊꯣꯛꯀꯗꯕꯅꯤ꯫ ꯀꯣꯀꯣꯃꯤ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯅꯥꯒꯥ ꯃꯤꯁꯟ 6 ꯊꯥꯗꯣꯔꯛꯇꯕ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯛꯂꯕ ꯐꯥꯎꯕꯗ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯐꯥꯔꯤꯕ ꯃꯤꯁꯤꯡ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤ 6 ꯑꯗꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯃꯗꯨꯒꯤ ꯑꯐꯕꯇꯒꯤ ꯇꯦꯛꯁꯝ ꯄꯨꯝꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯁꯥꯡ ꯀꯁꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯧꯈꯤꯕ ꯃꯦ 16ꯗꯒꯤ ꯅꯥꯒꯥ ꯃꯤꯁꯟ 19 ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯅꯨꯡꯗ ꯅꯥꯒꯥ ꯅꯨꯄꯤ 32 ꯊꯥꯗꯣꯛꯄ ꯅꯠꯇꯅ ꯂꯦꯝꯍꯧꯔꯤꯕ ꯅꯨꯄꯥ 6 ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯗꯣꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯇ ꯅꯥꯒꯥꯒꯤ ꯂꯨꯞ ꯀꯌꯥꯗ ꯇꯛꯁꯤꯜꯂꯕꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯛꯄꯗꯒꯤ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯈꯥꯟ ꯈꯨꯜꯒꯤ ꯒꯦꯠ ꯆꯪꯐꯝꯗ ꯃꯤꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥ ꯄꯨꯟꯅ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯁꯥꯡ ꯀꯁꯥꯔꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯂꯝꯗꯝꯁꯤꯗ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯍꯥꯠꯅꯤꯡꯕ ꯃꯇꯝꯗ ꯃꯤꯕꯨ ꯄꯪꯍꯥꯠꯇ ꯍꯥꯠꯄ ꯊꯕꯛ ꯆꯠꯊꯔꯛꯄ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇ꯭ꯔꯤ꯫ ꯃꯈꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯇ꯭ꯔꯕꯗꯤ ꯇꯝꯕ ꯉꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄ ꯌꯥꯏ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯤꯁꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯉꯥꯛꯂꯤꯕ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯤꯁꯝ ꯃꯤꯌꯥꯝ ꯉꯥꯛꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯆꯠꯄꯤꯈ꯭ꯔꯣ ꯃꯤꯌꯥꯝ ꯄꯨꯟꯅ ꯂꯝꯗꯝ ꯑꯁꯤ ꯉꯥꯛꯍꯧꯔꯒꯦ꯫ ꯃꯅꯤꯄꯨꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯀꯣꯇ꯭ꯔꯨꯞꯇ ꯂꯩꯕ NSU ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯍꯧꯖꯤꯛ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕ ꯊꯕꯛꯁꯤꯡ ꯃꯁꯥ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯊꯨꯡꯕꯒ ꯃꯍꯥꯛꯄꯨ NSU ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯗꯜꯖꯤꯠ ꯆꯧꯙꯨꯔꯤ IPS ꯔꯤꯇꯥꯌꯔꯗ ꯑꯃꯁꯨꯡ ꯑꯇꯩ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯈꯤꯕꯒ ꯂꯣꯏꯅꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯑꯦꯀꯥꯗꯦꯃꯤꯛ ꯕꯤꯜꯗꯤꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯃꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯕꯤꯜꯗꯤꯡ ꯑꯃꯗꯤ ꯑꯇꯩ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯀꯌꯥ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕ NBCC ꯅꯦꯁꯅꯦꯜ ꯕꯤꯜꯗꯤꯡ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯑꯅꯤꯕꯔꯟ ꯔꯣꯏꯅ ꯁꯟꯗꯣꯛꯅ ꯇꯥꯛꯈꯤ꯫ ꯀꯨꯀꯤ ꯏꯟꯐꯤ ꯃꯅꯤꯄꯨꯔꯅ ꯍꯧꯖꯤꯛ ꯄꯨꯡ 12ꯒꯤ ꯁꯠꯗꯥꯎꯟ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯀꯨꯀꯤ ꯖꯣ ꯃꯤꯌꯥꯝꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯠꯕꯨꯡꯗ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ ꯑꯃ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯣꯇꯨ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤꯒꯤ ꯕꯦꯅꯔ ꯃꯈꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ ꯑꯗꯨꯗ ꯐꯥꯖꯤꯟꯈꯤꯕ ꯀꯨꯀꯤ ꯖꯣ ꯈꯨꯟꯖꯥꯁꯤꯡꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯥꯗꯣꯛꯂꯛꯅꯕ ꯑꯃꯗꯤ ꯊꯥ ꯑꯁꯤꯒꯤ 18ꯗ ꯆꯔꯆ ꯂꯤꯗꯔ 3 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯀꯤ ꯑꯆꯨꯝꯕ ꯄꯨꯊꯣꯛꯅꯕ ꯗꯤꯃꯥꯟ ꯇꯧꯈꯤ꯫ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ ꯑꯗꯨ ꯃꯣꯠꯕꯨꯡ ꯕꯖꯥꯔ ꯍꯧꯔꯒ ꯁꯍꯔꯖꯥꯔꯦ ꯐꯥꯎꯅ ꯆꯠꯈꯤ꯫ ꯔꯦꯂꯤ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯃꯤꯁꯝ ꯃꯤꯌꯥꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯅꯕ ꯑꯃꯗꯤ ꯆꯔꯆ ꯂꯨꯆꯤꯡꯕ 3 ꯍꯥꯠꯈꯤꯕ ꯑꯗꯨꯒꯤ ꯆꯦꯟꯅꯔꯤꯕ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁ ꯏꯟ ꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯇ꯭ꯔꯤꯕ ꯑꯁꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ ꯊꯥꯔꯛꯄ PIL ꯑꯃ ꯉꯔꯥꯡ ꯍꯤꯌꯔꯤꯡ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯃꯦ ꯑꯁꯤꯒꯤ ꯍꯤꯌꯔꯤꯡ ꯊꯥ ꯑꯁꯤꯒꯤ 12ꯗ ꯆꯠꯊꯕ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ꯫ ꯏꯃꯥ ꯃꯩꯔꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯣꯛꯆꯣꯝ ꯁꯨꯖꯥꯇꯥ ꯗꯦꯕꯤꯅ ꯄꯦꯇꯤꯁꯅꯔ ꯑꯣꯏꯔꯒ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯑꯇꯩ 5ꯅ ꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠ ꯊꯣꯔꯛꯈꯤꯕ PIL ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯁꯤꯂꯤꯅꯤꯌꯁ PIL 3 ꯑꯃꯁꯨꯡ ꯑꯇꯣꯞꯄ PIL 2ꯒꯤ ꯄꯨꯟꯅ ꯉꯔꯥꯡ ꯆꯤꯐ ꯖꯁꯇꯤꯁ M. ꯁꯨꯙꯤꯔ ꯑꯃꯁꯨꯡ ꯖꯁꯇꯤꯁ ꯑꯍꯟꯊꯦꯝ ꯕꯤꯃꯣꯜꯒꯤ ꯕꯦꯟꯆꯇ ꯍꯤꯌꯔꯤꯡ ꯆꯠꯊꯈꯤ꯫ NECRT ꯅꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯑꯦꯖꯨꯀꯦꯁꯅꯦꯜ ꯔꯤꯁꯔꯆ ꯑꯦꯟড ꯇ꯭ꯔꯦꯅꯤꯡꯅ ꯐꯣꯡꯕ ꯅꯣꯔꯊ ꯏꯁꯠ ꯏꯟꯗꯤꯌꯥ ꯄꯤꯄꯜꯁ ꯍꯤꯁꯇ꯭ꯔꯤ ꯑꯦꯟড ꯀꯜꯆꯔ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯅꯤꯄꯨꯔ ꯖꯨꯋꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥ ꯆꯦꯞꯇꯔ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕ ꯋꯥꯐꯝꯁꯤꯡ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯄꯨꯋꯥꯔꯤꯕꯨ ꯁꯦꯝꯗꯣꯛꯇꯨꯅ ꯏꯔꯝꯕ
wafam kaya yauramba thengnare haina mahiroi loop ke SA na phongdokhre handaki government lamdam asigi proxy army siznaduna lahu yellow purup sing da satharakli lan asida yellow purup sing amatta oina punsinduna thengnaminasi mathau tare lamdam asi kuki narco terrorist sing asi maru phangna mutatpa equal yellow purup sing na punna honaminasi haina it's no heritage council herikon gi president yumkhaibum surjit kumar na phongdokhre Tronglaw mihat ki matang da bize phongdok kiba wafam tarai tarana lobe yade nimit mangani phawgi manungda meeyamna kudam sangdam sengna putokodabani haina coordinating committee of Manipur integrity kokomigi IPRS subcommittee gi convener PH Shama Sang phongthorokpa cherolomna phongdorakli Fiction and Poetry Club Manipur Kanitoi Chumapo Kumon Thorangalina, a Pauk Sepong fiction issue Madi Tongan Tongan Balari, Home Pong Gitarum among a sea, Manipur Place Cup the Pangtoki, Masigitora Mududa, Marang Tim Razaniba, Tapna Seli, Sekmai Turel Su, Haniminton Ba, Wari Bisangi Lari, Akendra Ten Subaniba Usek, Olaga Painini, Haniminton Angangi, Sailing Lari, Amadi. Pridium Moirang Temni ba Mayek Tiba Kudam Ama Haniminton ba Wari Larik Singh Asibu Pongki Thoramoduda Kangabok ACG MLA Okram Surya Kumar Sip Geski Warol Pireduna Hi Technology ki Sakolapaki Matungna Ahong Makaya Mapuraktuna Social Media da Mai Onsilaglaba Matam Masida Aiba Sing Larik Singh Iduna Loriba Thodangasi Singthaningai ni Lagdiba ahongba sigi matungina lairik pabagi chang asi yamna hantharakle lairik pabagi mahutta technology ki matengna mobile da oina paningliba si adu panarakle adubu ninghanna leitana fiction and poetry club Manipur da aiba amadi apangma singna thongna happa oina loriba thodang asi tasengna thaganingai ni hainasu mahangna makhata ki fiction and poetry club ki president thodam Netrajina preside taukiba ngasigi thoram adu da MU ki Manipur department ki professor Sirom Ras Ketanna guest of honor oina sarukya ki Anung boy Sedmilon Manipur lingkat kiba tara suba kumon thoram ngasi ngairangbam awang lekai da leiba mitei sanglen da pangthokre Thawal Kethel gi yam nangnaba Thawal police station ni mayik naba Vishal Mega Mark hangdukpagi mayokta Thawal Kaithel phambi amadi Kaithel gi akoibil dukan phamliba singna ngarangdagi thonglonduna khongjang kaya sangsilakpana ngasisu Kaithel phambi thoram Thawal Municipality Council TMC gi office gate wakat mipam chatkhre Federal Student Organization Kanglei Park Fesok Imphal East Council hangdokre haina mahiroi loop asigi thadorokpa cherolabana hairi Loshilakpuda Sainabgi Pauda FC Rengdai Sound Mai Park Kre Draw Masung Klasa Namakoigi Messing Draw Lotion Kre Ke FA na medal kunitoi fangduna overall champion Asa Tauri Indian gold ani yauna medal manga lore India boxers singna medal trate lorga campaign Lotion Kre Sanjanana bronze lore Pau Sanduna Pisari All India Football Federation AIFF na sinduna singani kumanga control ke season asigi I League ahumgi final round gi ngasi Imphal Kumalam Park Main Stadium amasung Takel Leiba Sai artificial ground na ngasi dei hokiba Manipur FC Rengdai Sound Mai Park Relinina atopa team ani Trau FC amasung Klasa FC na makoi gi team singa goal chanadana draw oina point amamam phangkhre Kumulampak Sports Complex Level Fencing Hall Satharaba Mari Suba Imphal East District Levels Fencing Champions Lisingani Kunturuki ngasi humni chanba numit paubada Khongman Fencing Academy medal kunithoi phangnaga overall team champion oina yabagi khudong saba nakna laikre matang samli phong tongan ba pausek ho marwa paudam sa tension jari meamuk kana khurum jari